Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau awang nungpok lamamda leiriba technical institution singi matangda kendri shiksha raja mantri Dr. Rajkumar Ranjan Singh sabhabati oiduna mifam ama pangthokre Manipur da hokiba nongmanini asida nongleptana subadigi mafam kyada myangi punsida chawna apanba thokle Madhya Pradesh amasung Chhattisgarh Vidhan Sabha Mikhagi Board Haujik Shanti oina thadanari amasung Pradhan Mantri Narendra Modi na anisuba Voice of Global South Summit ngasi ayuk haudokre Awang nungpok lamdamda leiriba technical institution singi matangda kendrigi mapantarom amasung shiksha raja mantri Dr. Rajkumar Ranjan Singh sabhabati oiduna mifam ama pangthokre NIT Agartala da ngarang pangthokkiba mifam aduda awang nungpok lamdamda leiriba technical institution singi phibam hena phaganhanbagi matangda wafam kyamarung khanaki hari mifam aduda technical institution singi infrastructure oza wapana simbagi matangda kupna khanaki hari Mifam adugi matangda Dr. Ranjan Akasbani Imphal hai Manipur gi NIT atuba matamda hanagi leiramba khudong sadabasing matam kharigi oina naithaiduna thamlaga inau nauna hena chakona ba honabagi matangda su wafam sing khanaki Awang nungpok Bharata India government PD si masi timely implement toraga and the overall growth Northeast India se participate ngamnawa aduga 2047 da Bharat na pamiba dream se koi IIT sing NIT sing triple IT sing na koi naharol sinda digital economy gi aduga knowledge society gi si phangana ba honaga da bane habo Manipur gi NIT si athuba matamda hanagi hurdle sigdo tongana thamaga nauna growth tawna ba honaba haidana bana nangna bane Manipur da hokiba nongmanini asida nongleptana chubadigi mafam kyada myangi punsida chaun apanba thokle hari None jila da nong asina maram oiduna ingbagi sang hengalakle masina maram oiduna miyam imung da mai tiktuna khangli masigi mathakta mai toina mutpana miyam da hena kudongsa da mayokna le hari Ukhrul jila da su nong asina maram oiduna miyangi mahuksa gi punsida apanba thokle ka hena ingdrabasu miyamna athaba phi amadi mai tiktuna leinari Imphal gi mafam kya da su ngarang digi chuba horkiba nong asina ingbagi sang handegi khara henjille Handekta Gawada pangthokiba kuntrate suba National Games da judo masana da sanagi takaman panglakraba mayang Imphal Kendra gi manung chenba lapupa tera hiang khongdagi haubizam Shobhasini Devi opagi thorom ama pangthokre Village Edified Tenure Organized Bito hiang khongna sinduna ngarang lapupa tera hiang khongda leiba kha kangjebung da pangthokpa thorom aduda Manikogi chairman Kongkham Robindro Saruk yaki thorom da wangang bada Chairman hai Manipur gi sanaroi ayamba laita laira imungdagi horapa ngakani sanaroi amana kanna honaduna matik chaba ama oiduna takaman phangnaba honabada afaba sinjak amadi sel maruoina changi Assam da State Task Force na Anti-Narcotics Operation gi manung chana sathakiba akhanaba operation amada heroin kilogram ama gram 250 miyoi anidagi fare hari polam sing adu yumthangnaba raija amadagi puduna lakpani hari Amaromda Hailakandi Jilagi Bilaipur Police Station na konba Dhol Cherada gari ama check tawbada Barmagi supari kayamarom phagat pangamle hari tabiriba pawasi Akasbani Imphal degini Madhya Pradesh amasung Chhattisgarh Vidhan Sabha Mikhagi Board Haujik Shanti oina thadanari Haujimaki oina pamdaba thokdok thokpagi paw leite Madhya Pradesh da pung mapan phawbada board thadabagi chang chada 13.3 yauki Nungtil pung tarupaba board thadanagani adumoinamak Balaghat Jilagi Baihar Lamji amasung Parswara Vidhan Sabha Kendra amasung Dindoi amadi Mandya Jila da laiba polling booth kharadadi board thadabagi matam nungtil pung ahum phawbadani Sichani kuntra laiba Raja Vidhan Sabha Mikhal asigidamak polling booth lising humpumari hangli masigi manungda polling booth lising mga chamo humpudi nupi nga tana mathok toba polling booth ni Dibyang sing na mathok toba polling booth chama humudra humdoi amadi naha kaktana mathok toba polling booth chahum humudra mathoisu yauri Mikhalasda mireb lising ani changa kuntra humdoi gi maraiba voter koti manga lak humpuna lepkani
Chhattisgarh gi anisuba amasung aroiba tangkagi bochu ngasi ayuk pung 9 dagi thadaba haukhre vote nungtil pung 5 phawba thadanagani ayuk pung 10 phawbada vote thadanabagi chang chada 10 tamak oiki Mikhal asigidamak polling station lising 19 hangdoli masigi manungda polling station chatret nupi ngaktana mathau tawri Amaromda Rajasthan amasung Telangana da vote khombagi thabak tapna kangkhalakli Rajasthan da Congress amasung BJP na Mikhal ga mari lenana star campaigner singi ming laukthokre BJP lusingba JP Nadana Jodhpur amasung Jaisalmer da pangthopa Mikhal ki meeting sing da wangangani Griha Mantri Amit Shah Uttar Pradesh ki Mukhyamantri Yogi Adityanath Assam ki Mukhyamantri Himanta Biswa Sharma Kendra ki Mantri Singh tongan mafam sing da pangthopa Mikhal ki meeting sing da charuk yagani Congress lusingba Priyanka Gandhi Vadra Sachin Pilot Jairam Ramesh na singbasu tongan mafam sing da pangthokpa Mikhal ki meeting sing da charuk yagani Seat chama matpur dramapan leiba Rajasthan Vidhan Sabha Mikhal ki vote thasigi kunmanga da thadanagani Telangana zu vote khombagi thabak kansilagli Pradhan Mantri Narendra Modi Congress lusingba Rahul Gandhi Raijaju chatuna vote khomgadori Congress President Malik Arjun Kharge su Raijaju da vote khomgadori Seat chama 18 leiba Raija Vidhan Sabha Mikhal ki vote thasigi kuntrada thadanagani Pradhan Mantri Narendra Modi na anisuba Voice of Global South Summit ngasi ayuk hawdokre mifam masi Bharat na yumbu oiduna virtual oina pangthokpani Hawdopagi mifam loirba matung mantraloi singi tongan mifam mari pangthokani mifam sing adudi mapanthoram mantraloi Shiksha mantraloi Selthum mantraloi amasung Environment mantraloi ni masigi mathakta ngasi nungthil atopa mantraloi marigi mifamsu pangthokani hari Global South Summit ki hawdopagi hiramna miyangi thajabana mipung kudimaki chawkhotpa oigani haibasni loisinbagi hiramna Global South tungidamak amata oina haibasni Mifam hawdopagi thoram aduda wangamada Pradhan Mantri Narendra Modi na hai Voice of Global South asi kunma thoisuba chahisagi honglokliba malemgi singthaningai oiba platform amani Pradhan Mantri na hai malemgi oina Afaba puraknabagidamak Global South ki lebak sing punsinbagi tangai padabalay manghai nongchuk thambay Asia lamdamda anoba singnaba kaya thorakli manghai sahi asigi October 3 ta Israel da chathakiba terrorist ki attack adubu Bharat na yaningdaba phongdokre Siri Modi na hai Israel amasung Hamas ki marakta soknariba landa miyoi kya sikhiba adu Bharat na kanna yaningdaba phongdokli manghai Palestine gi Rashtrapati Mahmoud Abbas ka wari sanare amadi Palestine miyang gi damak tembang gi polam sing thakre Siri Modi na hai Bharat na mathang thada Artificial Intelligence AI Global Partnership Summit yumbu oiduna pangthokani Uttarakhand mi kanba amasung tembang pibagi thabak leptana chathari Uttarkasi jila da sengbatliba Silkiara Tunnel ningkhairakpadagi thabak toriba miyoi kya manungda thorokpa yadana leiri hari Mukhyamantri Pushkar Singh Dhamina mi kanba amasung tengbang bagi thabak hakthengnana yengsilli Dehradun da paumi sing da wangangbada Mukhyamantri na hai mi kanaba honabada kudong sadaba kaya mayuknarabasu mi kanaba chathariba operation athuba matamda loisillagani Maragasida Kendragi Road Transport amasung Highways ki Raja Mantri General B.K. Singh mafam madura satuna mi kanba amasung tengbang pibagi thabak hakthingnana yengsinkre manghai tunnel manungda thorokpa yadana leiriba sinmi sing kannaba honabada sarkarna tawayaba thabak tawgani mahangna sinmi singi imung manungasu wari sanaki Ningsing bayay thasigi tarani thoida Uttarkasi jila da senggatliba Silkiara Tunnel ningkhairakpadagi thabak suriba sinmi nipurom manungdagi thorokpa yadana lerekpani Bharat amasung Australia ICC Men's Cricket World Cup ki final da thengnaragani final lagliba nomaijing numita Gujarat ki Ahmedabad ta leiba Narendra Modi Stadium da nungthil pung ani taba matamda sanagani ngarang Kolkata gi Eden Garden da sanakiba ani suba semi final match da Australia na South Africa bu wicket ahum da maithiba piduna final sanglakibani ahan ba semi final da Bharat na New Zealand bu run humbudra da thoikibani FIFA World Cup lisingani kuntaruk second round qualifier match amada ngarang Bharat na Kuwait pu panjil amasino da maithiba pikre Kuwait Sergi Jaber Al Ahmad International Stadium da sanakiba match aduda Bharat ki mai pakgi panjal adu match ki humudra manga suba minita Manbir Singh na sankibani Aroibada maroiba pau Awang nungpok lamdam da leiriba technical institutions ngi matang da Kendra ki Shiksha Raja Mantri Dr. Rajkumar Ranjan Singh na sabhabati oiduna mifam ama pangthokre Manipur da hawkiba nong nini asda nong leptana chubadagi mafam kya da miyamgi punsida chawn apan ba thokle
Madhya Pradesh amasung Chhattisgarh Vidhan Sabha Mikhal gi vote hauzik shanti oina thadanari amasung Pradhan Mantri Narendra Modi na anisuba Voice of Global South Summit ngasi ayuk hautokhre. Pau loijare.